Torbung da Kuki Kutlai Piba Signature Takhiba terror attack Amadi Thawong Adobo Sougatkhiba Gerol Thokiba Kuki Jo Council ki Mathakta Khut Thingzinaba Kokomina Manipur Police ki DGP da Aiba Gerol Thaduna Taksinkhare Kokomi ki Convener Khuraizama Thawona Thazinkhiba Gerol Adugi Matung Ina Hauzik State asigi law and order ki fibam Kaitharakliba terror ki Thawong Singh Fong na chatharakba thong adubu sawatpa oina lup amana Gerol thorakpa amadi aranba mongda buffer zone gi wafam pauthoktuna state asida hena tension leinabagi siliba thong sing asi lenga kewang bathake administrative amasung police na khut thingjinbiu Kuki khutlai paiba singna hokhiba tang 13 ki numidangda chatharakhiba terror attack aduna miyamda aduki matik aki tuzungba fawhale masina miyamgi punsi amasung Lan thumda chauna singna bahaibadu oihale thawong asina security mathau tawdaba amadi khutlai paiba group sing lakshin bangam dabaki achoba mamitai amaromda thokriba thaudok adubu sawatladuna KJC gi luchingba ginja volzongna thadorakhiba Gerol amada ing tapa purakpagi mayokta wafam kaya phungdorakpa sina irang hena thoraknabagi machak amasu oihale KJC amasung atopa group singna buffer zone asi state security amasung administration gi damak thambani haiba wafam tattana phungdorakpa sina miyamda chamamnaba pokhan bagi mathakta aki tuzungba fawhale maramaduna administrative ki thorangda buffer zone haiba ama leibra haibasi sengdoknaba Gerol aduna DGP gi pukning chingsinki kokomi gi Gerol aduna makhata na hai miyam gi yaifa thorang amasung rule of law ngakpo oina Torbung gi attack ta chenaba singi mathakta FIR register tawbiyo hauzik chathariba investigation asi senior level natraga special investigation team amada sinabiyu buffer zone gi matangda sengdok warol ama miyamda khanghangadabani terrorist ki thawong saugatpa singi mathakta legal action lawgadabani amadi akaknaba matamgi manungda action taken report ama puthoktuna miyamgi thajaba amuk hanjinna bahona biyu haina Gerol sinema khatari